ꯉꯥꯟꯕꯅ ꯇꯥꯆꯧ ꯏꯇꯩꯃꯅ ꯋꯥꯗꯣ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝꯅ ꯉꯥꯟꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯖꯤꯟꯂꯛꯏ ꯑꯗꯨꯒ ꯃꯥꯂꯦꯝꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯅꯊꯃꯣꯏ ꯄꯤꯛꯄ ꯂꯩꯔꯔꯣꯏ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯔꯔꯣꯏ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯂꯥꯎꯔꯛꯏ ꯊꯝꯕꯥꯜꯅ ꯍꯩ ꯑꯆꯧꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯅꯅꯥꯎꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯏꯃꯥꯅ ꯀꯔꯤ ꯄꯥꯝꯂꯤ ꯏꯅꯥ ꯍꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯏꯃꯥ ꯍꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯕ ꯅꯃꯧꯁꯤꯗꯤ ꯅꯃꯧ ꯅꯠꯇ꯭ꯔꯕꯣ ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯉꯥꯟꯕꯁꯨ ꯁꯥꯎꯅꯤꯡꯕꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯃꯥꯂꯦꯝꯗ ꯌꯦꯡꯂꯒ ꯉꯥꯟꯕꯅ ꯏꯇꯩꯃꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯆꯧꯅ ꯈꯪꯗꯅ ꯄꯨꯡꯉꯥꯡꯗ ꯉꯥꯡꯕ ꯌꯥꯔꯣꯏ ꯏꯇꯩꯃꯅ ꯏꯃꯥꯕꯨ ꯋꯥ ꯑꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝꯅ ꯉꯥꯟꯕꯕꯨ ꯑꯃꯨꯛ ꯐꯨꯕꯤꯔꯛꯏ ꯃꯥꯂꯦꯝ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯈꯪꯗꯅ ꯖꯣꯂꯤꯒꯤ ꯋꯥ ꯑꯗꯨ ꯂꯧꯗꯨꯅ ꯉꯥꯟꯕꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯐꯨꯕ ꯍꯧꯔꯝꯃꯤ ꯊꯝꯕꯥꯜꯅ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯅꯥꯎꯗ ꯑꯗꯨꯃꯥꯏꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ ꯃꯥꯂꯦꯝꯅ ꯊꯝꯕꯥꯜꯁꯨ ꯏꯟꯊꯣꯔꯛꯏ ꯊꯝꯕꯥꯜ ꯃꯆꯥ ꯃꯥꯂꯦꯝꯒ ꯃꯨꯛꯅꯕ ꯉꯝꯗꯗꯅ ꯀꯞꯇꯨꯅ ꯉꯥꯟꯕꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤ ꯖꯣꯂꯤꯗꯤ ꯁꯣꯝꯗ ꯍꯔꯥꯎꯕ ꯃꯊꯣꯏ ꯀꯥꯔꯤ ꯃꯃꯤꯠ ꯈꯥꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯉꯥꯟꯕ ꯈꯣꯏꯗ ꯂꯥꯛꯄꯅꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯏꯕꯦꯝꯍꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯈꯥꯝꯂꯛꯏ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏ ꯃꯥꯂꯦꯝ ꯀꯩꯒꯤꯅꯣ ꯅꯅꯥꯎꯕꯨ ꯑꯁꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ ꯃꯥꯂꯦꯝꯅ ꯑꯩ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯔꯣꯏ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯕꯨ ꯃꯥꯂꯦꯝꯅ ꯏꯟꯊꯣꯔꯛꯏ ꯃꯆꯤꯡ ꯐꯠꯇꯕꯗꯇ ꯃꯀꯣꯛ ꯊꯣꯡꯗꯨꯅ ꯂꯥꯛꯄ ꯁꯅꯥꯇꯣꯝꯕꯅ ꯃꯥꯂꯦꯝꯒꯤ ꯋꯥꯉꯥꯡꯗꯨꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯁꯅꯥꯇꯣꯝꯕ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯀꯔꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯊꯧꯖꯥꯜꯒꯤ ꯃꯆꯥꯅꯤꯀꯣ ꯍꯥꯏꯌꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯅ ꯃꯥꯂꯦꯝꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯪꯂꯛꯏ ꯃꯥꯂꯦꯝꯅ ꯍꯪꯉꯨ ꯅꯆꯥꯅꯨꯄꯥ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯅꯆꯥ ꯑꯁꯤꯗ ꯍꯪꯉꯨ ꯏꯕꯦꯝꯍꯜꯅ ꯉꯥꯟꯕ ꯏꯆꯥꯗ ꯅꯪ ꯇꯥꯆꯧꯅ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯍꯪꯂꯛꯏ ꯉꯥꯟꯕꯅ ꯏꯃꯥꯕꯨ ꯏꯇꯩꯃꯅ ꯐꯨꯔꯤꯕ ꯏꯟꯁꯨ ꯏꯟꯊꯨꯔꯤꯕ ꯑꯗꯨꯒꯤ ꯑꯩꯅ ꯏꯇꯩꯃꯗ ꯐꯨꯔꯨꯕꯒꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯦ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯗ ꯇꯝꯂꯛꯏ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯅꯥꯇꯣꯝꯕ ꯃꯆꯤꯡ ꯀꯥꯕ ꯍꯦꯟꯈ꯭ꯔꯦ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯈꯩ ꯃꯥꯂꯦꯝꯗ ꯄꯥꯛ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯖꯣꯂꯤꯅ ꯁꯣꯝꯕꯨ ꯀꯔꯤ ꯑꯣꯏꯕꯤꯔꯤꯒꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯈꯠꯅ ꯆꯩꯅꯕꯗ ꯄꯥꯅꯅꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯁꯅꯥꯇꯣꯝꯕꯗ ꯌꯦꯡꯂꯒ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜꯅ ꯀꯔꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯗꯨꯅ ꯖꯣꯂꯤꯕꯨ ꯃꯅꯥꯛꯇꯝꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯨꯔꯛꯏ ꯖꯣꯂꯤꯁꯨ ꯃꯈꯨꯠ ꯍꯟꯕ ꯌꯥꯕ ꯍꯜꯂꯤ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜꯅ ꯃꯤꯋꯥꯡ ꯆꯥꯎꯈꯤꯕꯅ ꯖꯣꯂꯤꯅ ꯏꯕꯦꯝꯍꯜꯕꯨ ꯐꯨꯕ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯏꯆꯦꯕꯦꯝꯃ ꯇꯣꯛꯄꯤꯔꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ ꯇꯥꯗꯁꯨ ꯑꯁꯥꯎꯕꯗꯣ ꯐꯊꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯏꯕꯦꯝꯍꯜꯕꯨ ꯊꯝꯕꯥꯜꯅ ꯐꯊꯔꯛꯏ ꯁꯅꯥꯇꯣꯝꯕꯅ ꯅꯃꯥꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯊꯝꯕꯥꯜꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯏꯜꯂꯛꯏ ꯃꯥꯂꯦꯝꯅ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯊꯝꯕꯥꯜꯅ ꯏꯃꯥ ꯏꯆꯥꯕꯨ ꯁꯥꯎꯗꯤꯌꯦ ꯑꯆꯧꯕ ꯅꯅꯥꯎꯃꯛꯇ ꯅꯪꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯐꯨꯕꯤꯕꯗꯨꯗ ꯏꯃꯥ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯃꯗꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯁꯤ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜꯁꯨ ꯖꯣꯂꯤꯕꯨ ꯃꯁꯝ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯊꯝꯕꯥꯜꯒꯤ ꯃꯈꯣꯡꯗ ꯅꯝꯁꯤꯜꯂꯒ ꯏꯕꯦꯝꯍꯜꯅ ꯍꯦ ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯑꯁꯤ ꯍꯥꯏꯔꯛꯏ ꯖꯣꯂꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯅꯄꯜ ꯑꯗꯨ ꯀꯣꯛꯂꯝꯗ꯭ꯔꯦ ꯖꯣꯂꯤꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯏꯕ ꯑꯩꯗꯤ ꯂꯥꯟꯈꯤꯗꯦ ꯀꯅꯥꯃꯠꯇꯗ ꯑꯩ ꯂꯥꯟꯖꯔꯛꯇ꯭ꯔꯤ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜꯗ ꯌꯦꯡꯂꯨꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯖꯣꯂꯤꯒꯤ ꯃꯆꯤꯟꯗꯨꯗ ꯃꯥꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯄꯥꯛ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯏꯕꯦꯝꯍꯜꯅ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯒꯤ ꯍꯧꯅꯕꯗꯣ ꯌꯥꯝ ꯃꯋꯥꯡꯂꯦꯅꯦ ꯍꯥꯏ ꯃꯐꯝꯁꯤꯗꯗꯤ ꯅꯣꯏ ꯅꯄꯥꯅ ꯁꯥꯕ ꯐꯨꯔꯥ ꯗꯂꯥꯟꯗꯣ ꯅꯠꯇꯦꯅꯦ ꯂꯥꯏꯔꯕ ꯂꯥꯏꯁꯪꯒꯨꯝꯅ ꯁꯦꯡꯈ꯭ꯔꯕ ꯈꯥꯡꯄꯣꯛ ꯁꯪꯅꯤ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯅꯄꯜꯗꯣ ꯌꯥꯔꯣꯏ ꯈꯪꯉꯕ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯖꯣꯂꯤꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯑꯗꯨꯒ ꯏꯕꯦꯝꯍꯜꯅ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ ꯏꯕꯦꯝꯍꯜꯅ ꯍꯩ ꯑꯆꯧꯕ ꯅꯪ ꯅꯨꯄꯥꯅꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯅꯤ ꯃꯗꯨ ꯅꯪ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯧꯀꯣ ꯍꯥꯟꯅ ꯈꯪꯂꯝꯗ꯭ꯔꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕ ꯑꯣꯏꯔꯗꯤ ꯏꯕꯨꯡꯉꯣ ꯅꯊꯟꯗ ꯁꯤꯖꯀꯣ ꯏꯃꯥꯅꯦ ꯍꯨ ꯂꯩꯕꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯖꯣꯂꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝ ꯑꯃꯗꯤ ꯖꯣꯂꯤ ꯆꯩꯅꯥꯅ ꯃꯁꯥꯗꯣ ꯂꯦꯡ ꯑꯣꯠꯄ ꯉꯝꯗ꯭ꯔꯗꯨꯅ
ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯖꯣꯂꯤꯗꯤ ꯃꯃꯤꯠ ꯈꯔ ꯈꯥꯔꯞꯅ ꯏꯕꯦꯝꯍꯜꯗ ꯌꯦꯡꯂꯛꯏ ꯏꯕꯦꯝꯍꯜꯅ ꯍꯩ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣꯀꯣ ꯑꯗꯨꯗ ꯇꯥꯗ꯭ꯔꯗꯤ ꯅꯪ ꯃꯊꯪꯗꯗꯤ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯜꯂꯣ ꯑꯁꯨꯝꯅ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯗꯅ ꯅꯣꯛꯁꯤꯜꯂꯤ ꯖꯣꯂꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯠꯂꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ 이뱀hal나 ꯍꯩ ꯊꯝꯕꯥꯜ ꯅꯪꯁꯨ ꯆꯃꯟꯈ꯭ꯔꯦꯅꯦ ꯇꯞꯃꯟꯈ꯭ꯔꯦꯗ ꯈꯔꯁꯨ ꯃꯩꯍꯧꯕ ꯇꯥꯕꯅꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯅꯦꯝ ꯃꯀꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯁꯦꯁꯦ ꯅꯆꯥ ꯉꯥꯟꯕꯒꯤ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯛꯄꯅꯦ ꯏꯆꯥ ꯉꯥꯟꯕꯒꯤ ꯁꯣꯛꯂꯤꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯕꯦꯝꯍꯜ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒ ꯖꯣꯂꯤ ꯃꯥꯂꯦꯝꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯖꯣꯂꯤꯅ ꯅꯪꯁꯦ ꯑꯌꯣꯛꯄꯔꯕ ꯍꯥ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯈꯨꯜꯂꯛꯄꯔꯣ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯋꯥ ꯈꯔꯁꯨ ꯇꯥꯕꯤꯒꯗꯕꯅꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒ ꯅꯦꯛꯇꯅ ꯐꯨꯗꯍꯟꯗꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯃꯥꯂꯦꯝꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯖꯣꯂꯤꯅ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯤꯄꯥ ꯅꯪ ꯂꯩꯍꯧꯒꯦ ꯍꯥꯏꯔꯒ ꯅꯊꯟꯇ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯂꯩꯅ ꯉꯝꯃꯔꯣꯏ ꯆꯠꯈ꯭ꯔꯅꯤ ꯃꯇꯝ ꯁꯟꯕꯤ ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯒ ꯉꯝꯖꯔꯣꯏꯌꯦ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯌꯥꯝꯒꯤ ꯃꯔꯛꯁꯤꯗ ꯂꯩꯖꯔꯣꯏꯌꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯈꯣꯏꯅ ꯇꯥꯅꯕ ꯂꯧꯔꯛꯏ 이뱀hal나 ꯍꯥꯏ ꯍꯥꯏ ꯀ꯭ꯋꯥꯛ ꯃꯈꯩ ꯍꯔꯥꯎꯔꯗꯤ ꯃꯔꯨ ꯆꯥꯕꯅꯤꯀꯣ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯥ ꯅꯣꯏ ꯈꯪꯖꯤꯜꯂꯨꯀꯣ ꯑꯁꯨꯝꯅ 이뱀halꯁꯨ ꯖꯣꯂꯤ ꯇꯥꯅꯕ ꯂꯧꯔꯛꯏ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ 이뱀halꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯂꯤ ꯊꯝꯕꯥꯜ ꯉꯁꯥꯏ ꯉꯥꯟꯕꯕꯨ ꯃꯌꯥꯝꯕꯅ ꯐꯨꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯞꯆꯔꯤ ꯁꯣꯝꯗꯁꯨ ꯉꯥꯟꯕ ꯃꯃꯥꯕꯨ ꯃꯇꯩꯃꯅ ꯐꯨꯈꯤꯕꯗꯣ ꯈꯜꯂꯨꯔꯒ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯨꯔꯒ ꯀꯞꯆꯔꯤ ꯊꯝꯕꯥꯜ ꯁꯨꯝ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯖꯥꯜꯒꯤ ꯒꯥꯔꯤ ꯍꯜꯂꯛꯄꯗꯣ ꯃꯈꯣꯜ ꯇꯥꯔꯛꯏ ꯊꯝꯕꯥꯜ ꯊꯧꯖꯥꯜꯂꯛꯄꯗꯣ ꯇꯥꯔꯗꯅ ꯁꯤꯟꯊꯔꯝꯕ ꯃꯄꯤꯁꯤꯡ ꯑꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯊꯧꯖꯥꯜ ꯆꯪꯂꯛꯇꯨꯅ ꯉꯥ ꯑꯃ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯃꯃꯥ ꯉꯥꯁꯤ ꯊꯣꯡꯉꯨ ꯉꯁꯤꯗꯤ ꯏꯆꯥ ꯉꯥꯟꯕ ꯉꯥ ꯄꯤꯖꯒꯦꯅ ꯂꯩꯔꯛꯏꯕꯅꯦ ꯑꯗꯣ ꯏꯆꯥ ꯉꯥꯟꯕꯗꯤ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗ ꯍꯪꯂꯛꯏ ꯊꯝꯕꯥꯜꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯐꯤ ꯍꯣꯡꯕꯤꯔꯨꯔꯣ ꯉꯥꯁꯤ ꯁꯦꯝꯕꯤꯔꯛꯑꯣ ꯊꯧꯖꯥꯜꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯃꯐꯤ ꯍꯣꯡꯗꯣꯛꯄ ꯆꯪꯈ꯭ꯔꯦ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯇꯣꯏ ꯉꯥꯟꯕꯒ ꯄꯨꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯏꯁꯩ ꯌꯦꯡꯕ ꯆꯠꯂꯨꯁꯦ ꯍꯥꯏꯅꯔꯦ ꯉꯥꯟꯕꯅ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯆꯠꯄ ꯇꯜꯂꯦ ꯅꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣꯀꯣ ꯈꯥꯕꯅ ꯌꯥꯔꯣꯏ ꯚꯥꯏ ꯅꯪꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯀꯗꯕꯅꯦ ꯁꯅꯥꯇꯣꯏ ꯏꯕꯥꯅꯤꯗꯪ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯃꯨꯛ ꯍꯧꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯆꯥꯛ ꯆꯥꯊꯣꯛꯂꯝꯂꯣꯀꯣ ꯑꯩꯈꯣꯏ ꯂꯥꯛꯑꯗꯕꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯉꯥꯟꯕ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯇ꯭ꯔꯕꯗꯤ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯇꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯗꯨꯅ ꯉꯥꯟꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯊꯝꯕꯥꯜ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯂꯥꯛꯏ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯆꯥꯔꯨ ꯂꯥꯛꯑꯣꯅꯦ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯕꯨ ꯀꯧꯔꯛꯏ ꯉꯥꯟꯕꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ ꯊꯧꯖꯥꯜ ꯍꯥꯟꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ ꯊꯧꯖꯥꯜ ꯉꯥꯟꯕ ꯂꯥꯛꯄꯗ ꯎꯔꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯊꯧꯖꯥꯜꯅ ꯑꯇꯣꯝꯕ ꯂꯥꯛꯑꯣ ꯍꯔꯥꯎ ꯆꯥꯛꯁꯦ ꯈꯔ ꯆꯥꯃꯤꯟꯅꯔ ꯂꯥꯛꯑꯣ ꯏꯆꯥꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯗ ꯀꯨꯏꯔꯦꯅ ꯏꯄꯥꯅ ꯏꯆꯥꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯦ ꯂꯥꯛꯑꯣ ꯆꯥꯔꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯑꯒ ꯍꯔꯥꯎ ꯆꯥꯛ ꯑꯗꯣ ꯆꯥꯕ ꯍꯧꯏ ꯃꯄꯥꯟꯂꯣꯝꯗꯒꯤ ꯖꯣꯂꯤꯅ ꯁꯦꯝꯖꯤꯜꯂꯦꯁꯨ ꯈꯪꯗꯕ ꯁꯦꯝꯖꯤꯟꯗꯦꯁꯨ ꯈꯪꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯂꯪꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ